ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯐꯝꯗ ꯃꯪꯒꯣꯜ ꯅꯠꯇꯅ ꯈꯨꯕꯥꯛ ꯆꯪꯒꯣꯠ ꯇꯔꯥ ꯂꯣꯟꯅꯗꯨꯅ ꯈꯨꯔꯨꯝꯖꯔꯤ. ꯃꯌꯥꯝ ꯀꯨꯏꯔꯦ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯇꯕꯁꯨ. ꯑꯗꯣ ꯃꯌꯥꯝ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯝ ꯑꯣꯏꯕꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯤꯁꯨ ꯊꯥꯡꯒꯠꯇ꯭ꯔꯦ ꯍꯟꯗꯛꯁꯤ ꯃꯌꯥꯝ. ꯑꯗꯨꯕꯨ ꯅ꯭ꯌꯨꯁ ꯇꯥꯕꯁꯤ ꯉꯝꯃꯛꯇ꯭ꯔꯦ. ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯃꯇꯧ, ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡ ꯃꯤꯍꯥꯠ ꯃꯤꯊꯤꯟ ꯃꯌꯥꯝꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯄꯦꯟꯗ꯭ꯔꯦ ꯃꯌꯥꯝ. ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯩꯈꯣꯏꯁꯨ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ. ꯍꯟꯗꯛ ꯃꯅꯤꯄꯨꯔꯗ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯕꯗꯨꯅꯤ ꯅꯨꯄꯤ ꯃꯆꯥ ꯏꯃꯥꯒꯨꯝꯕ, ꯏꯇꯩꯃꯒꯨꯝꯕ, ꯏꯆꯦꯒꯨꯝꯕ ꯍꯛꯆꯥꯡꯗ ꯐꯤ ꯌꯥꯎꯗꯕꯤꯗ ꯈꯣꯡꯒꯣꯏꯅꯕꯒꯤꯗꯃꯛꯇ ꯃꯤꯗꯤꯌꯥꯅ ꯆꯤꯡꯉꯕ ꯏꯟꯗꯤꯌꯥ ꯋꯥꯔꯜ ꯁꯤꯟ ꯊꯨꯡꯅ ꯂꯥꯎꯅꯔꯛꯏ. ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯌꯨ, ꯐꯥꯁꯤ ꯇꯧ ꯍꯥꯏꯕ ꯃꯌꯥꯝ ꯈꯣꯜꯂꯥꯎ ꯑꯁꯤ ꯌꯥꯝꯅ ꯂꯥꯎꯅꯔꯛꯏ. ꯃꯤꯗꯤꯌꯥꯅ ꯆꯤꯡꯕ ꯄꯨꯝꯅꯃꯛꯁꯤ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯊꯥ 3 ꯆꯨꯞꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯂꯟꯖꯥꯎꯁꯤꯒ ꯃꯩꯇꯩ ꯀꯌꯥ ꯑꯃ ꯁꯤꯈꯤꯕ, ꯃꯩꯀꯌా ꯊꯥꯈꯤꯕ, ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯃꯤꯗꯤꯌꯥꯅ ꯆꯤꯡꯕ ꯄꯨꯝꯅꯃꯛꯁꯤ ꯌꯥꯝꯅ ꯈꯪꯕꯤꯗꯕ꯭ꯔꯥ ꯁꯤꯅꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯁꯤꯗꯤ. ꯑꯗꯣ ꯍꯣꯏ, ꯅꯨꯄꯤ ꯑꯃꯕꯨ ꯈꯣꯡꯒꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ. ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯏꯃꯥꯒꯨꯝꯕꯅꯤ. ꯑꯗꯨꯝꯕ ꯏꯃꯥꯒꯨꯝꯕꯗꯨꯒ ꯇꯧꯕꯗꯣ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ, ꯑꯩꯈꯣꯏꯁꯨ ꯄꯦꯟꯗꯦ. ꯑꯗꯨꯒꯨꯝꯕꯗꯣ ꯃꯥꯒꯤ ꯇꯧꯔꯤꯕꯁꯤ ꯑꯁꯦꯡꯕ꯭ꯔꯥ ꯑꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕ ꯑꯃ ꯈꯪꯉ ꯃꯇꯨꯡꯗ ꯃꯥꯕꯨ ꯃꯇꯤꯛ ꯆꯥꯕ ꯁꯥꯁꯇꯤ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯁꯨ ꯍꯥꯏꯅꯤꯡꯉꯤ. ꯑꯗꯨꯒ ꯑꯁꯤꯒꯤ ꯃꯃꯥꯡꯗꯁꯨ ꯃꯅꯤꯄꯨꯔꯗ ꯀ꯭ꯔꯥꯏꯝ ꯃꯌꯥꯝ ꯊꯣꯛꯈꯤꯕꯁꯤ, ꯍꯥꯏꯗꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ, ꯚꯥꯔꯠ ꯁꯔꯀꯥꯔꯅꯗꯤ ꯀꯩꯒꯨꯝꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯕꯤꯈꯤꯗꯦ. ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯊꯣꯛꯈꯤꯕ ꯊꯧꯗꯧ ꯅꯨꯄꯤ 7 ꯅꯔꯁ ꯅꯨꯄꯤ ꯑꯃꯁꯨ ꯔꯦꯞ ꯇꯧꯗꯨꯅ ꯍꯥꯠꯈꯤꯕ, ꯃꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯁꯨ ꯍꯥꯏꯕꯤꯗꯦ. ꯃꯗꯨꯒꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅꯁꯨ ꯋꯥꯐꯝ ꯑꯃ ꯍꯥꯏꯈꯤꯗꯦ. ꯀꯩꯒꯤꯅꯣ ꯃꯔꯝꯗꯤ ꯚꯤꯗꯤꯑꯣ ꯂꯩꯍꯧꯗꯕꯒꯤ ꯃꯔꯝꯅ. ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯨꯝ ꯅꯩꯅ ꯂꯩꯔꯕꯁꯦ ꯃꯌꯥꯝ ꯌꯥꯝꯅ ꯄꯦꯟꯗꯦ. ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕ ꯏꯔꯥꯡ ꯑꯁꯤ, ꯍꯟꯗꯛ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯑꯁꯤꯅ, ꯏꯃꯥꯁꯤꯡꯁꯤꯅ ꯆꯥꯕ ꯊꯛꯄ ꯃꯐꯝ ꯈꯪꯗ꯭ꯔꯤꯉꯩ, ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯃꯐꯝ ꯈꯪꯗ꯭ꯔꯤꯉꯩ ꯂꯥꯟꯊꯦꯡꯅꯔꯤꯕ, ꯃꯁꯤ ꯎꯕꯗ ꯑꯩꯈꯣꯏꯗꯤ ꯃꯤꯠꯇꯩ ꯄꯤ ꯇꯥꯗꯕ ꯉꯝꯗꯦ. ꯃꯅꯤꯄꯨꯔꯒꯤ ꯏꯃꯥꯁꯤꯡꯅ ꯂꯥꯟꯊꯦꯡꯅꯕꯁꯤꯗ ꯑꯁꯥꯝ ꯔꯥꯏꯐꯜ ꯐꯣꯔꯁꯄꯨ ꯆꯪꯕ ꯃꯇꯝꯗ ꯂꯝꯕꯤ ꯊꯠꯂꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯊꯥꯔꯛꯏꯕꯁꯤ ꯃꯅꯤꯄꯨꯔ ꯁꯥꯁꯣꯟ ꯇꯧꯕꯤꯔꯁꯨ ꯄ꯭ꯔꯖꯥꯒꯤ ꯂꯩꯉꯥꯛꯀꯤꯗꯃꯛꯇ ꯊꯥꯔꯛꯄꯅꯤ. ꯑꯗꯨꯕꯨ ꯊꯥꯔꯛꯏꯕ ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯁꯦ ꯆꯪꯕ ꯃꯇꯝꯗ, ꯂꯥꯟꯊꯦꯡꯅ ꯆꯪꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯏꯃꯥ ꯏꯕꯦꯟꯅ ꯊꯃꯣꯏ ꯁꯣꯛꯅ, ꯅꯨꯡꯉꯥꯏꯇꯅ ꯂꯝꯕꯤꯗ ꯕꯣꯀꯦꯠ ꯇꯧꯔꯒ ꯊꯠꯅ ꯊꯝꯃꯤꯕꯁꯦ, ꯆꯪꯍꯟꯗ꯭ꯔꯤꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯁꯤꯗꯤ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯅꯁꯨ ꯃꯁꯤ ꯈꯪꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ. ꯑꯗꯨꯅꯗꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯆꯪꯍꯟꯗ꯭ꯔꯤꯕ ꯃꯔꯝꯁꯤꯅꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯒ ꯂꯥꯜꯍꯧꯕꯁꯤꯡꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯅꯨꯡꯗ ꯋꯥ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯕꯗ ꯈꯟꯖꯕꯒꯤ ꯋꯥꯔꯤꯅꯤ. ꯂꯣꯏꯅꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯤ. ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯄꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯕꯤꯔꯦꯟꯅ ꯍꯥꯏꯕꯤꯈꯤ, ꯃꯅꯤꯄꯨꯔ ꯏꯔꯥꯡ ꯍꯧꯕ ꯌꯥꯔꯣꯏ, ꯃꯅꯤꯄꯨꯔ ꯁꯣꯏꯗꯅ ꯁꯥꯟꯇꯤ ꯄꯨꯔꯛꯀꯅꯤ. ꯃꯤꯔꯝꯗꯒꯤ ꯆꯪꯉꯛꯄ ꯃꯤꯅ ꯃꯅꯤꯄꯨꯔꯗ ꯀꯔꯤꯒꯤ ꯃꯈꯣꯏꯅ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯥ, ꯃꯈꯣꯏꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯕꯁꯤ ꯁꯣꯏꯗꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁꯣꯏꯗꯅ ꯃꯗꯨꯒꯤ ꯑꯦꯛꯁꯟ ꯂꯧꯒꯅꯤ ꯍꯥꯏꯕꯤꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ CMꯅ. ꯑꯗꯨꯕꯨ ꯅꯍꯥꯟ ꯍꯧꯈꯤꯕ ꯑꯥꯒꯁꯀꯤ ꯇꯥꯡ 5 ꯅꯨꯃꯤꯗꯥꯡ ꯄꯨꯡ 2:30 ꯇꯥꯕꯗ ꯈꯨꯡꯒꯥꯏꯆꯥꯎ ꯍꯥꯏꯔꯤꯕ ꯋꯥꯔꯗ ꯅꯝꯕꯔ 8 ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯃꯐꯝꯗ ꯃꯄꯥ ꯃꯆꯥ ꯌꯥꯎꯅ ꯃꯤ 3 ꯍꯥꯠꯈꯤꯕꯁꯤ ꯃꯌꯥꯝꯅꯁꯨ ꯂꯣꯏꯅ ꯎꯕꯤꯔꯝꯃꯕꯅꯤ. ꯅ꯭ꯌꯨꯁꯇ ꯂꯣꯏꯅ ꯎꯔꯕꯅꯤ, ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯕꯅꯤ. ꯃꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯤ. ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯂꯝꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ. ꯃꯉꯛ ꯀꯛꯇꯅ, ꯃꯈꯨꯠ ꯀꯛꯇꯅ ꯍꯥꯠꯂꯝꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ. ꯑꯁꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯗꯤ ꯎꯗꯕ꯭ꯔꯥ ꯁꯤꯅꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯕꯁꯤ. ꯃꯁꯤ ꯃꯤꯠꯅ ꯈꯣꯡꯅ ꯎꯔꯕꯃꯛꯇꯁꯨ, ꯍꯥꯏꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯩ, BSF ꯂꯩ ꯍꯥꯏꯗꯅ ꯁꯨꯝ ꯊꯝꯃꯦ ꯍꯥꯏꯔꯒ ꯊꯣꯛꯏꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯟꯖꯜꯂꯛꯏ. ꯃꯁꯤ ꯌꯥꯝꯅ ꯄꯦꯟꯗꯦ. ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯥꯟꯇꯤ ꯄꯨꯔꯛꯄꯗꯤ ꯂꯥꯏꯔꯗꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯏꯔꯥꯡ ꯍꯦꯟꯖꯜꯂꯛꯏ. ꯖꯝꯃꯨ ꯀꯥꯁꯃꯤꯔꯗꯩ ꯍꯦꯟꯅ ꯍꯦꯟꯖꯜꯂꯛꯀꯗꯧꯔꯦ ꯃꯅꯤꯄꯨꯔ ꯑꯁꯤ. ꯁꯨꯝ ꯇꯧꯔꯒ ꯃꯩꯇꯩꯁꯤꯡꯁꯦ ꯍꯥꯠꯄꯒꯤ ꯂꯝꯕꯤ ꯁꯤꯜꯂꯤꯕ꯭ꯔꯥ? ꯑꯁꯤꯅꯤ ꯑꯩꯈꯣꯏꯅ
ujabada ado hajik tha ahum lore adubu maitai jati punamana Manipur shanti purana midamakta Manipur kanglei pai imabu ingna chikna leinabagi damakta ni haidana maitai punamak hauradana candle gi maira sukhatana akhona nungaitaba kaya phongdoi riri kaya chali dana kaya chali adubu shanti haba shanti si uba phangdre aduna loi loina handak aina jamna thamoi nungaina thamoi chakthokna harau nungaijai Manipuri kanbalop makalgi oja akogi Dr. Ken Chan akogi oja kaloina ba luchingba kayana chatana Manipurda lanthengnariba kemda leiriba ima icha isi inau isi ichan kayagi awa na taraba phamda chapiduna ko siengi tengbang cheng chak phirona chingaba kaya mating pangbiruba masibu haningai leitana thagatchari loina Lakhipur monitoring committee na su ko Manipur ima lepakta Manipur kanglei pakta tariba dasa iche ichani chinau kayana awana taraba sida angamba mating tawkhiba loina Kasar Lakhipur Benagandi Part 4 Short Brakta Lebiramba Mizoram de Lanjengraba Isinau Mayam Nasu Short Brakta Tawbiramba ko Uwa Thabiramba Fajaba Letingkya Sembiramba Barak Short Brakta Torumba Kudang Punamose Haningai Leitana Akoina Tagatjay Nungaijay Akoisu Samak Chachadunasu Tawju Mating Kya Tawjori Akoina Aduna Akoina Haijaning Badi Hojik pasu tha ahum helaba Manipura shanti haiba shanti asi karigumba leitri aduna masi aina thoidongna haijarengabada nungna haijarabada Manipur sarkarna masi shanti purakani haidi hairaga ngasibo shanti purakti lanthengnariba maitai kuki animak asibu karam haina tawraga Manipurda matam kuinadagi shantira ingna chikna isinau chamina thamina nungsinana leiramba punamakto ngasidi khangudana maijau haurakpadagi lanjau tare shanti leitre sibagi masing langamdre hatpagi masing langamdre adubu akhoina aina hangjeningbati ko akhoidi jamsu khangja hijati handak Manipurda thoiba irang asida kuki lalhoba me marichang pa mayam asina hojik tha hum chupabada nongmai kapal leptriba nongmai maru kapal leptriba tangaba AK47 paira haiga mokoina hojik firing tawribasi kadai dei changi bano sini koina khanma mammi basi masi Manipur sakana masigi inquiring tawbidar brasini koina khalise hojik boxu mokoi firing tawbo leptri ko adugadi kadai dei changi bano CBI thajal lete haire adubu hojiba masigi pro kaiguma phangdre masi jama nungai taba thodongni aduna hoji Manipurda leiba Manipur Force Manipur Rifle Manipur Commando Manipur ARB khutta khulai pai haijabatani karigumo to bangamdri karigino sarkarna masigi wara pidrabanina aduna akhoina haijaring budi ngasi maitai chakaya ma asopa nangaba Mati macha kayama imai bin kayama changham leitraba masagi mayum letadana hoji lirik kemda leiriba si mata masukuina sum leiradra sini akoina haijaningi si aduna ngasi Manipurda leiriba Manipur Force na thabakse huba ngamdrabadi firing tobagi power leitraba ko asan rifle na tawning tawba nahan dasu asan rifle ga Manipur Rifle ga Manipur Commando ga wathok kayama chawnai kayama ngangnai sangnai noi thopi hro akhoi sason tawjarage haibasi Manipurda leba force sing sir mathomoi je pubanga muktre moju una sai una khanga makuda paiba nongmai asina moju phayang to bangam jadre aduna sum Manipur sakana shanti porkana sum leba targadi Manipurda leba Manipur force na leina dress sena khuta khulai pai lanthengba ngamdaba mari mina kapaga chentrokpa mina purga chentrokpa madurudi Manipur gi force leirubagi kari gumama kanadre sini kon haijaning ase aduna mayam aina appeal tawjari jarima khaide Manipur sarkana
ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤ.ꯑꯦꯝ ꯑꯣꯖꯥ ꯕꯤꯔꯦꯟꯅ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛꯇ ꯇꯥꯔꯤꯕ ꯗꯁꯥ ꯏꯃꯥ ꯏꯟꯗꯣ ꯏꯆꯦ ꯏꯆꯟ ꯏꯆꯤꯟꯅꯥꯎ ꯀꯌꯥꯅ ꯆꯥꯕ ꯊꯛꯄ ꯃꯐꯝ ꯃꯔꯥꯡ ꯅꯥꯏꯗ꯭ꯔꯕ ꯂꯩꯐꯝ ꯆꯥꯐꯝ ꯃꯐꯝ ꯅꯥꯏꯗ꯭ꯔꯕ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯤꯕ ꯑꯁꯨꯝ ꯆꯍꯤ ꯆꯨꯞꯄ ꯑꯁꯨꯝ ꯂꯩꯒꯗꯧꯔꯕ꯭ꯔꯥ? ꯉꯁꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯑꯩꯈꯣꯏꯅ ꯆꯥꯎꯊꯣꯛꯅ ꯍꯥꯏꯖꯒꯦ, ꯃꯅꯤꯄꯨꯔ ꯏꯃꯥꯁꯤꯡ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯈꯥꯛꯇꯅ ꯃꯈ꯭ꯋꯥꯡꯗ ꯈ꯭ꯋꯥꯡꯖꯦꯛ ꯂꯥꯛꯑꯦ ꯍꯥꯏꯔꯒ ꯂꯥꯟꯊꯦꯡꯅꯔꯤꯕ, ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯃꯔꯛꯇ ꯑꯁꯥ ꯔꯥꯏꯐꯜꯒ ꯂꯥꯟꯊꯦꯡꯅꯔꯤꯕ ꯃꯁꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯁꯨ ꯎꯕꯤꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯗ ꯈꯨꯔꯨꯝꯅꯗꯨꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯋꯥꯔꯤꯕ ꯑꯋꯥꯕꯁꯦ ꯃꯇꯝ ꯁꯥꯡꯍꯟꯕꯤꯔꯒꯅꯨ, ꯏꯃꯥ ꯏꯕꯦꯟꯗ ꯑꯋꯥꯕ ꯄꯤꯕꯤꯔꯒꯅꯨ, ꯑꯋꯥꯕ ꯄꯤꯕꯤꯒꯅꯨ꯫ ꯌꯥꯔꯤꯃꯈꯩꯗꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯀꯔꯤ ꯇꯧꯐꯝ ꯊꯣꯛꯏ ꯑꯃꯁꯨ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯒ ꯇꯥꯟꯅꯕꯤꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕ, ꯃꯁꯤ ꯌꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯇꯥꯔꯤꯕ ꯑꯋꯥꯕꯁꯦ ꯌꯥꯔꯤꯃꯈꯩꯗꯤ ꯌꯥꯡꯅ ꯂꯣꯏꯁꯤꯟꯕꯤꯔꯒ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛ ꯏꯃꯥꯕꯨ ꯁꯥꯟꯇꯤ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯩ ꯊꯝꯖꯒꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯅꯤꯄꯨꯔꯗ ꯇꯥꯔꯤꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯃꯐꯝ ꯄꯨꯝꯅꯃꯛꯇꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯅꯔꯛꯂꯤ꯫ ꯀꯌꯥ ꯀꯨꯏꯅ ꯇꯧꯕ ꯉꯝꯃꯛꯀꯅꯤ, ꯀꯌా ꯀꯨꯏꯅ ꯇꯧꯈꯤꯅꯤ, ꯆꯍꯤ ꯑꯃ ꯑꯅꯤ ꯁꯨꯝ ꯂꯩꯔꯛꯄ ꯇꯥꯔꯒꯗꯤ ꯀꯌꯥꯝ ꯇꯧꯔꯛꯈꯤꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯜ ꯀꯁꯥꯔ ꯑꯁꯥꯝꯗ ꯂꯩꯕꯤꯔꯤꯕ ꯃꯩꯇꯩ ꯏꯆꯥ ꯀꯌꯥꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛ ꯏꯃꯥꯗ ꯇꯥꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯒꯤ ꯑꯋꯥ ꯑꯅꯥꯗ ꯁꯦꯟꯒꯤ ꯇꯦꯡꯕꯥꯡ ꯄꯥꯡꯕꯤꯕ, ꯐꯤꯔꯣꯜꯅꯆꯤꯡꯕ, ꯆꯥꯕ ꯊꯛꯄ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯕꯤꯕꯁꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ, ꯌꯥꯝꯅ ꯊꯃꯣꯏ ꯆꯥꯎꯊꯣꯛꯆꯩ꯫ ꯑꯗꯣ ꯑꯩꯈꯣꯏꯃꯛꯁꯨ ꯉꯝꯃꯤꯃꯈꯩꯗꯤ ꯃꯅꯤꯄꯨꯔꯗ ꯂꯥꯟꯊꯦꯡꯅꯅ ꯂꯩꯔꯤ ꯃꯈꯩꯗꯤ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯑꯩꯈꯣꯏꯁꯨ ꯄꯥꯡꯖꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯒꯦ꯫ ꯂꯣꯏꯅꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯌꯥꯝꯗ ꯂꯥꯛꯏꯕ ꯍꯌꯦꯡꯒꯤ ꯑꯥꯒꯁꯀꯤ ꯇꯥꯡ 18 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯁꯤ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯄꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ, ꯄꯣꯟꯊꯥ ꯑꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤ ꯊꯪꯒꯥꯜ ꯖꯦꯅꯔꯦꯜ ꯀꯌꯥꯅ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯈ꯭ꯔꯕ ꯑꯗꯨꯝꯕ ꯑꯀꯟꯊꯧ ꯕꯤꯔ ꯃꯌꯥꯝꯒꯤꯗꯃꯛꯇ ꯍꯌꯦꯡ ꯂꯥꯛꯏꯕ ꯇꯥꯡ 18 ꯑꯥꯒꯁꯀꯤ ꯇꯥꯡ 12 ꯑꯁꯤꯕꯨ ꯉꯔꯥꯡꯁꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯝꯃꯒꯅꯤ, ꯃꯅꯤꯄꯨꯔꯤ ꯀꯟꯕ ꯂꯣꯛ ꯃꯥꯀꯜꯒꯤ ꯆꯦꯔꯣꯜꯗꯩꯁꯨ ꯂꯥꯟꯊꯣꯛꯄꯤꯈ꯭ꯔꯦ, ꯁꯟꯗꯣꯛꯄꯤꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯄꯨꯡ 3:30 ꯇꯥꯕꯗ ꯃꯆꯨ ꯇꯔꯦꯠ ꯂꯩꯇꯦꯡꯉꯕ ꯑꯩꯈꯣꯏꯒꯤ ꯃꯆꯨ ꯇꯔꯦꯠ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯐ꯭ꯂꯦꯒꯁꯨ ꯆꯤꯡꯈꯠꯄꯤꯔꯒ ꯑꯩꯈꯣꯏꯅ ꯑꯊꯧꯕꯁꯤꯡꯕꯨ ꯑꯩꯈꯣꯏꯅ ꯃꯄꯨꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯁꯤ, ꯍꯩꯀꯠ ꯂꯩꯀꯠꯁꯤ, ꯁ꯭ꯔꯙꯥꯟꯖꯂꯤ ꯄꯤꯕꯤꯁꯤ꯫ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯄꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤ ꯊꯪꯒꯥꯜ ꯖꯦꯅꯔꯦꯜꯅꯆꯤꯡꯉꯕ ꯂꯣꯏꯅꯅ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯀꯌꯥ ꯁꯤꯈꯤꯕ, ꯂꯣꯏꯅꯅ ꯍꯟꯗꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛꯇ ꯂꯥꯜꯍꯧ ꯑꯅꯤꯒꯤ ꯈꯨꯊꯣꯛꯅꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥ ꯁꯤꯈ꯭ꯔꯕ, ꯃꯤꯁꯤ ꯅꯥꯁꯤ ꯐꯠꯇꯅ ꯁꯤꯈ꯭ꯔꯕ ꯃꯌꯥꯝ ꯑꯗꯨꯒꯤꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯄꯨꯟꯅ ꯍꯌꯦꯡ ꯍꯥꯏꯔꯤꯕ 13 ꯑꯥꯒꯁ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯒ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯍꯩ ꯂꯩ ꯀꯠꯂꯒ ꯃꯗꯩ ꯁ꯭ꯔꯙꯥꯟꯖꯂꯤ ꯄꯤꯕ, ꯏꯁꯤꯡꯒꯤ ꯃꯐꯝ ꯆꯠꯂꯒ ꯏꯁꯤꯡ ꯇꯨꯔꯦꯟꯗ ꯆꯠꯂꯒ ꯑꯩꯈꯣꯏ ꯇꯔꯄꯣꯟ ꯍꯥꯏꯕꯁꯦ ꯀꯠꯂꯦ ꯍꯥꯏꯔꯒ ꯂꯩꯈꯤꯗ꯭ꯔꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯩꯍꯧꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯀꯠꯂꯤꯕ ꯍꯩꯀꯠ ꯂꯩꯀꯠ ꯇꯔꯄꯣꯟ ꯑꯁꯤꯕꯨ ꯆꯥꯔꯦ ꯍꯥꯏꯔꯒ ꯑꯗꯨꯝꯕ ꯑꯊꯧꯕꯁꯤꯡ ꯑꯗꯨꯅ ꯁꯔꯒꯂꯣꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯊꯧꯅꯤꯁꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯇꯥꯔꯤꯕ ꯗꯁꯥ ꯑꯁꯤꯁꯨ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯃꯄꯨꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯩꯅ ꯊꯝꯖꯔꯤ ꯃꯌꯥꯝ꯫